ꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄ ꯑꯃꯗꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯈꯛ ꯅꯠꯇꯅ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯍꯥꯏꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯔꯛꯄ ꯑꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯕ ꯁꯥꯔ? ꯇꯔꯪꯆꯥꯟ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯅꯠꯇꯅ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯨ ꯃꯊꯧ ꯇꯥꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯒꯕꯔꯅꯔ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ, ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯃꯁꯤ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯕꯀꯣ, ꯚꯦꯔꯤ ꯕꯤꯒꯤꯅꯤꯡ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯁꯤ ꯃꯣꯏꯅꯅꯤꯗꯅꯀꯣ, ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭रिꯇꯤ ꯊꯨꯒꯥꯏꯕꯁꯨ ꯃꯣꯏꯅꯅꯤꯗꯅꯀꯣ. ꯍꯥꯏꯕꯗꯤ ꯀꯔꯤꯅꯣꯗ 1990s ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯀꯔꯤꯝꯇ ꯂꯩꯇꯦ. ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯂꯩꯇꯦꯕ. ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯂꯩꯇꯦꯗꯤ ꯆꯤꯡ ꯇꯝ ꯅꯨꯡꯁꯤꯅꯗꯕꯒꯤ, ꯁꯥꯎꯅꯕꯒꯤ, ꯀꯥꯏꯅꯅꯕꯒꯤ, ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯝ ꯂꯩꯇꯦꯕ. ꯂꯩꯄꯥꯛꯁꯤ ꯉꯜꯂꯤꯉꯩꯗꯒꯤ ꯌꯦꯜꯂꯣꯉꯩꯗꯒꯤ ꯑꯗꯨꯝ ꯄꯨꯟꯅ ꯉꯥꯡꯃꯤꯟꯅꯗꯅ ꯑꯗꯒꯤꯗꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯅ ꯂꯥꯛꯄ. ꯑꯗꯣ ꯃꯔꯤ ꯍꯥꯏꯗꯣ ꯃꯣꯏ ꯆꯤꯡꯒꯤꯁꯨ ꯌꯥꯎꯔꯅꯤ, MLA-ꯒꯨꯝꯕꯅꯤ. ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤ ꯑꯌꯥꯝꯕ ꯆꯤꯡꯃꯤꯁꯨ ꯌꯥꯎꯔꯤꯅꯦꯕ. ꯀꯣꯡꯕ 8 ꯍꯥꯏꯔꯤꯁꯦ ꯃꯟꯇ꯭ꯔꯤꯅꯤꯗꯅꯀꯣ. ꯑꯗꯣ ꯁꯤꯗ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯥꯛꯀꯦꯗ, ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒ ꯀꯣꯅꯨꯡꯗꯒ ꯅꯨꯡꯊꯦꯝ ꯀꯤꯔꯇꯣꯟ ꯀꯥꯏꯅ ꯇꯧꯔꯤꯁꯦ. ꯀꯤꯔꯇꯣꯟ ꯒꯥꯏꯁꯦ ꯎꯁꯣꯞ ꯑꯆꯧꯕꯅꯤꯗꯅ. ꯆꯤꯡ ꯃꯤ ꯂꯥꯛꯇ꯭ꯔꯗꯤ, ꯆꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯂꯥꯛꯇ꯭ꯔꯗꯤ ꯅꯨꯡꯊꯦꯝ ꯀꯤꯔꯇꯣꯟ ꯇꯧꯄꯣꯟꯇꯦꯅꯦ. ꯑꯗꯨ ꯀꯩ ꯅꯤꯡꯊꯧ ꯗꯦꯕꯅꯤꯋꯥꯁ ꯍꯣꯏ, ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯒꯤꯗ ꯀꯩꯅꯣ ꯃꯇꯝ ꯅꯤꯡꯊꯧ ꯑꯅꯤꯒꯤꯗꯒ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯁ ꯂꯩꯗꯅ ꯃꯣꯏ ꯂꯥꯛꯈꯤꯗꯕꯗꯒꯤ ꯇꯣꯛꯈꯤꯕꯒ ꯂꯩꯕꯅꯦꯕ. ꯑꯗꯒꯤꯗꯤ ꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ, ꯑꯩꯈꯣꯏꯁꯦ ꯏꯟꯇꯤꯒ꯭ꯔꯦꯁꯟꯁꯤꯗ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯁꯦ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯖꯕꯅꯤꯗ. ꯑꯗ 90s ꯃꯇꯨꯡꯗꯒꯤ ꯅꯤꯡꯇꯝꯕꯒꯤ ꯏꯍꯨ ꯀꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗꯒꯤꯗꯤ ꯗꯦꯜꯂꯤꯒꯤꯁꯨ ꯄꯨꯜꯂꯒ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯂꯒ ꯄꯨꯟꯅ ꯊꯦꯡꯅꯕ ꯉꯝꯗꯅꯕ ꯅꯥꯒꯥꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯅꯥꯒꯥꯒꯤ ꯏꯌꯣꯡꯁꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯍꯟꯈꯤꯕ, ꯇꯝꯄꯥꯛꯀꯤꯁꯨ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯍꯧꯈꯤꯕ. ꯑꯗꯩ ꯀꯨꯀꯤꯁꯤꯅ ꯃꯣꯏꯅ ꯄꯨꯔꯥ ꯁꯦꯝꯃꯒ ꯃꯦꯟ ꯇꯥꯅ ꯑꯅꯤꯃꯛꯇ ꯁꯨꯝ ꯑꯀꯥꯏ ꯑꯇꯣꯏ ꯄꯤꯅꯅꯕꯒꯤ ꯃꯣꯏꯒꯤ ꯁꯦꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯇꯕꯁꯤ ꯃꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯨꯝ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨꯒ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯒꯗꯤ ꯌꯥꯝꯅ ꯂꯩꯖꯕ ꯂꯝ ꯑꯃꯅꯤ, ꯉꯥꯏ ꯁꯥꯟꯅꯕ ꯀꯥꯏꯅ ꯂꯩꯔꯝꯃꯤꯁꯦ. ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯃꯔꯤꯗꯨ ꯊꯗꯠꯀꯦ ꯍꯥꯏꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯗꯠꯄ ꯌꯥꯕ, ꯅꯨꯡꯁꯤꯅꯗꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯋꯥꯐꯝꯁꯦ ꯂꯝ ꯊꯨꯒꯥꯏꯕꯁꯤꯅꯦꯕ. ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯐꯅꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯍꯤꯡꯒꯣꯜꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯗꯨꯅ ꯃꯥ ꯈꯥꯏꯗꯣꯛꯑꯒꯦꯅ ꯈꯥꯏꯗꯣꯛꯄꯒꯤ ꯋꯥꯈꯜꯒ ꯂꯥꯛꯇꯅ ꯆꯦꯛꯄꯅꯒ ꯈꯥꯖꯤꯜꯂꯤꯁꯤ ꯑꯐꯕꯗꯤ ꯅꯠꯇꯦꯗꯅꯀꯣ. ꯑꯗꯩꯗꯤ ꯏꯃꯨꯡꯗꯨꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕ, ꯆꯪꯊꯣꯛ ꯆꯪꯁꯤꯟꯒ ꯌꯥꯅꯅꯕꯒꯤ ꯋꯥꯈꯟꯗꯨ ꯂꯩꯇ꯭ꯔꯕꯅꯦꯕ ꯃꯥꯁꯦ. ꯏꯁꯝ ꯁꯝꯅ ꯃꯤꯇꯣꯞ ꯑꯣꯏꯈ꯭ꯔꯕꯅꯦꯕ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯩꯅꯅꯕ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯑꯗꯨꯝ 90s ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯑꯗꯨꯝ ꯍꯧꯔꯦ. ꯑꯗꯨꯅꯅꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯈꯟꯅꯗꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯁꯦꯀꯣ. ꯃꯤꯖꯣꯔꯥꯝꯗ ꯐꯥꯎꯕ ꯃꯤꯖꯣ ꯔꯤꯌꯥꯡꯒ ꯈꯟꯅꯩ. ꯑꯗꯒꯤ ꯑꯁꯥꯝꯗꯗꯤ ꯁꯟꯊꯜ, ꯗꯤꯃꯥꯁꯥ, ꯑꯍꯣꯃꯤꯌꯥ, ꯕꯪꯒꯥꯂꯤ ꯅꯠꯇ꯭ꯔꯥ, ꯑꯗꯩ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯇ꯭ꯔꯤꯄꯨꯔꯤꯒ ꯕꯪꯒ꯭ꯂꯥꯗꯦꯁꯤꯒ ꯑꯗꯨꯝ ꯈꯟꯅꯩ, ꯕꯦꯡꯒꯣꯜꯒ ꯀꯣ. ꯑꯗꯒꯤ ꯑꯔꯨꯅꯥꯆꯜꯁꯨ ꯆꯛꯃꯥꯒ ꯑꯗꯨꯝ ꯈꯟꯅꯩ, ꯑꯔꯨꯅꯥꯆꯂꯤꯒ. ꯅꯥꯒꯥꯂꯦꯟꯁꯨ ꯏꯁꯇꯔꯟ ꯅꯥꯒꯥꯂꯦꯟ, ꯋꯦꯁꯇꯔꯟ ꯅꯥꯒꯥꯂꯦꯟ ꯑꯗꯨꯝ ꯇꯧꯏ. ꯑꯗꯩ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯅꯥꯒꯥꯅꯁꯨ ꯅꯥꯒꯥ ꯂꯝ, ꯀꯨꯀꯤꯅꯁꯨ ꯀꯨꯀꯤꯒꯤ ꯂꯝ, ꯃꯩꯇꯩꯅꯁꯨ ꯃꯩꯇꯩ ꯄꯨꯟꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ. ꯑꯗꯩ ꯄꯥꯉꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯑꯃꯨꯛ ꯈꯟꯅꯩ, ꯈꯟꯅꯕ ꯑꯃꯨꯛ ꯍꯧꯅꯩ. ꯁꯤꯒꯤꯁꯤ ꯂꯣꯏꯅꯃꯛꯁꯤ ꯉꯁꯥꯏꯒꯤ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟꯁꯤ ꯁꯥꯒꯠꯄ ꯌꯥꯗꯅꯕ ꯐꯖꯅ ꯁꯤꯜꯂꯒ ꯇꯧꯕꯤꯕ ꯑꯃꯅꯤ. ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤꯗꯤ ꯌꯥꯝ ꯐꯖꯕꯅꯤ, ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯐꯖꯅ ꯍꯥꯏꯕꯤꯕ, ꯇꯧꯕꯅ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯕꯀꯣ. ꯍꯥꯏꯕꯗꯤ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯒ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗꯨ ꯂꯩꯇꯅꯕ ꯍꯣꯠꯅꯕꯁꯤꯗꯤ ꯃꯣꯏꯅ ꯍꯣꯠꯅꯕ. ꯑꯗꯨꯅ ꯑꯩꯅ ꯈꯪꯖꯕꯗꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯖꯕꯅꯤ. ꯏꯍꯧ ꯂꯣꯏꯅꯃꯛꯇ ꯄꯨꯟꯅ ꯊꯦꯡꯅꯔꯛꯇꯕ ꯌꯥꯎꯄꯣꯟꯇꯦꯀꯣ.
इमोशनल इंटीग्रेशन से इंटीग्रिटी जाम लेरंबनी अदा सिदा पीबीडी जिबुदी लम लम जिंजी लोने तोंगान ताव पाम्बगे वखंदु अखोइना जोग्राफिकल इंटीग्रिटी पाम्बाय दखोइ मेथि खक्ता है आइदी कने अखोइ खतना पुंजी नायबनिना वा तोंगान लगे हाबनिना अदा अखोइदा इमोशनल इंटीग्रिटी लेते हाबि मोंगनि लेरिसे इमोशनल इंटीग्रिटी अखोइ याम लेजबनी सम समना डेली नंगाइते लेतन वो होनबदगी लेतबो होना खल्लेबा अदो मसिदी अखोइना सु होनबा मोइना सु लेहना होनबा मा चंगेना अदमाइना आइगी माकेदगी नय थमजगे